Arambai News Guwahati da Maithelongi pau tabiriba singbu yan hanumuktada chingangbam Susitrani na khurumjari hojing asigi samlappa mariba pau sing lobirase ngasi Guwahati da laiba Sankardev Kala Khetrada Bihu Committee singda selgi tengbang yen thokpagi thoram pangthokre Chief Minister Himanta Biswa Sarma na hogdokpagi oina Bihu Committee mangada officially check mana yen thokhe panba yai Assamese singna yamnamak maruina khanjariba amadi makhogi nat amasung culture ga tana thanaba yadraba amani bihu maramasina serasida lariba chahi tara helaba bihu committee lisingamaga chani humphuni thoi khangatuna makhoida selgi mating oina lupa lakh amamakhai pigani haina leingakna lauthokhrabane maroina dukan amadi kaithel na chingbadagi sel khaihandabida bihu mapung phana pangthokpa ngamnanabagi damak Assam leingakna bihu committee singda selgi mating pibagi akhanaba thorang asi ihan hana paikhalakibane Serasigi Rai Sebagi Mikhal Pangthokpa Loiraduna ngasi wasak laukhre adubu handakta loisinkhriba Rai Sebagi vote thadabagi matangda opposition party singi manungda thokhiba wathokti ngasi su nemthadri AIUDF ki MLA Karimudin Borbhuya amasung Raizodol ki MLA Akhil Gogoi ki marakta amada ultimatum pidaraduna kanano oidaba nganglibasi haiba khangdoknabagi damak lie detector test tawbagi matam thananabagi amada singnaringai matam asida hanigi Congress Minister Nilamani Sen Dekasu hunaba marak asida yaushelakre Congress MLA Siddiq Ahmed amadi Kamlaksade Purkaistagi mathangda Nilamani Sen Dekanasu Congress ki Rai Sebagi Mirep oikiba Ripun Borana Rai Sebagi ticket ki damak mangondagisu sel piu hairamki hairakhibadanadana Siddiq Ahmed tagi ticket ki damak lupa crore manga piu hairambadu asengbani achumbani haina sogolakpadagi Congress amadi AIUDF ki marakta hena chingkhainarakpatanatana Congress manungdasu kanna hunaba hengalakle Haukiba March Kunmapandagi April Ahum Pauba Guwahati da Pangthokiba Humpumapan Suba All Assam Inter District and Open Badminton Championship Inglisingini Kunmathoi Kunithoi da bronze medal Panglakraba Maisnam Yai Thoiba Amade Thokchom Kamaljit Anibu Ngasi Sribar Badminton Academy na Harau Taramna Okre Tungda South Barak Rural Development Agency ki complex da Star Club Binakandi Part 2 nasu sanaroi ani asibu taramna okpagi thoram pangthokhe Thokchom Kamaljit Sribar Sivdilada Laiba Laikhidraba Thokchom Kunjabi Hari Amadi Thokchomongbi Ibem Tombigi Machanupani Aduga Maisnam Iyai Thoibana Binakandi Part 2 da Laiba Maisnam Pradeep Amadi Maisnam Ongbi Anitagi Machanupani Bharatiya Dalit Sahitya Academy Delhi na piba National Award Inglisingini Kunmathoi Manayan Thokpagi Thoram Award Committee Assam na sinduna Naharol Korirol Silup Lakhipurgi Sanglenda ngarang pangthokre Thoram asida Academy asigi Assam branch ki organizing secretary Khaidim Kantana mifamapu Thokchom Vishwanath member Manipuri Advisory Board Sahitya Academy na Chief Guest Amadi Kaisam Vidyapati Working President Manipuri Short Story Society Indiana Guest of Honor Oiki Thoramaduda Mioi Mangada Tongan Makhalgi National Award Sing Lantokhi Renuka Yumnam Hozai Amadi Moirangthem Satyavati Jiribamda Birangana Savitri Vai Phule Fellowship Sopan Koijam Hailakandida Mahatma Jyotiba Phule Fellowship Noni Babu Pukhrambam Hailakandida Baba Saheb Dr. Ambedkar Fellowship Amadi K. Karunamurti Mishra Kasada Bhagavan Buddha Fellowship Lantokhe Lengyan P. Amaga Certificate Amadi Medal Amamamsu Kushinaki Loinana Moirangthem Savita Binakandi Part 1 na Handak PhD Panglakpada Academy Sina Taramna Okpaga Loinana Ikai Kumnabasu Utki Sarat Thokchom Jiribamna Enkaroi Kiba Thoram Siga Marina Mithung Singoina Ingudam Satish Chandra Ingudam Binod Kabarbam Anitana Chingbana Wafam Kaya Pongtoki Manipura Janariba Scheme CMHT Habadi CM Haksel gi Tengbangi Senpam Lupa Lak Ani Oiramba do Ngasidagi Lupa Lak Manga Oiragani Loinana State Cabinet na wareb lauduna startup ki senfam su lupa crore kuntra oiramba du hojikna lupa crore chamada hengatkre
Nakal amaromda drug lalonbagi case chenaba police personnel gi mathakta departmental inquiry chatharaba matung thabaktagisu terminate tawgani haina Chief Minister N Biren ngasi lauthokre. CM Secretariat pangthokiba pawgi mifam amada Chief Minister na wafam ase pawmi singda phongdokhibane. Pawgi mifam aduda Power Minister TH Bishwajit, Works Minister Govindas Konthaujam, Education Minister Y Khemchan amadi Chief Secretary Dr. Rajesh Kumar su saruk yakhi. Swachh Sarvakshan gi makhada taru tananba amadi asang amantana thallaba Manipur ama oihannabagi pandamda March kunthadagi chatharakhiba Green Manipur Clean Manipur gi saruk amoina ngasi Imphal Municipal Corporation gi manung channa Imphal manungda sit sengbagi khongjang Mahut Minister Y Khemchana luchingduna hawdokre. Imphal gi Pauna Kaithel Thangal Kaithel gi mafam singda leiba Iram Nala sing singdokgi khongjang su changsinki. Khwairaman Kaithel gi lambi sorokta popham phamliba singi popham phampham piragani karigumba makhada na lambi sorokta amuk phamlamlabadi makhoibu ngakpiroi haina CM N Biren haikre. Khwairaman Kaithel phamlibi nupi singna CM N Biren amasung mahaki councillor ministers amadi BJP gi MLA singbu taram okpagi thoramda Pauna Kaithel amadi Thangal Kaithel gi lambi singda gari parking piraroi nagana la amadi atai mafam singda parking piragani Ima Kaithel gi mathakta phamliba ima singi layeng pham ka ma thamlagani aduga leingakna chada kun subsidy piduna langyonba dukan amasu phamlagani haikre. Kosem na lauba lagliba April 3 tagi hogodoriba class 12 examination asida punna mahiroi lising kunipan ga chamrina examination thagane masida physically challenge oraba mahiroi taranipan yauri. District Taramari Sinbathungna Examination Center na punna chamga taranipani masigi manungda tamdana center humbudramapan aduga chingdana center kuntramapan layani hairi. Pikli bangang singi damak midday meal gi chak thongba cook singi pifam thokpa khusumal English ingani kungi September tha phawba piramlaga ataidi hauzik phawba pidaduna leire haina wakalakle asumna pithoktriba sanfam singasi hek pithoktriba fawba midday meal gi chak thongba leplagani haina midday meal gi worker union gi president Y Indramani nangasi press club ta pangthokhiba pawgi mipam amada pawmi singda phongthorakhe. Lamjingba Finance Group ta sale thamlaga madudagi phanglakpa thagi sendoina hingjaramba investor singna Kwakithel Khonjeng lekai dilaiba Lamjingba office ta thomjinkhre. Covid ki phibam phagalaklabanina sale pithu haibagi akan demand ga loidana chairman cum director puthok piro haina akan ba kholaw kyasu pendana laukhe. Ngasi Lilong Chajing Bazar da masing yamlaba miyam amadi Jessica gi imungi miyoi singna wakat mifam phamduna Jessica mihat ki achumba langla langjil puthoktriba fawwa hakchang lokhiroi haina JSC na amata oina warep lawkhre. Mane makuna otpa henman badagi Jessica sibani haina su JSC gi convener na phongdorakhe. Manipur ki Tamenglong dagi chahi 10 khakta suribi nupi macha amana mahaki pikliba manaw nupabu Maupuabu matambakta thamlaga school da class tawbugi photo viral oikre. Maki mama pa animakna farm da chatpa maramna angang adu thampham leitabadagi machena school da puraga lakpa takhibani haina Manipur gi Power Minister TH Bishwajit Singh na post share tawrakhe. Nipi macha sigi lairik tamningbagi wakhalon thongna adubu ubada namakna ngaknakhe. Asumna mami asi viral oirakhibadagi leingakna angang asigi imungda mateng pangnanaba warep lawkhre. Ngasisu petrol amadi diesel gi mamal amukasu hengatkre. Hokhiba numit 13 gi manungda 12 suboina ngasisu mamal amuka hengalakhibane. Ngasi petrol gi mamal paisa 93 aduga diesel gi mamal dana paisa 90 hengalakhe. Guwahati da ngasi petrol liter amada lupa chama supna ahumga paisa marfunipan yaukre duga diesel na liter amada lupa marfumapan ga paisa humbudramatho yaukre. Asumna petrol gi mamal liter amada Mumbai dana lupa chama ga 19 paisa marfumdoi, Chennai dana lupa chama supna mapan paisa 13 aduga Kolkata dana lupa chama ga 13 paisa 95 yaukre. Asuk chawkhalaba matam asisa ngasisu India da mangba sengba amadi anem awang khaibagi akhuba thawong miteng lepa leitri
Karnataka Dalit Chandasar community gi binai ko bunupa machamana mandirama da changlubagi damak mahaki imungi miyoi pumbada lupalising kunmanga gi fine thian kibatanatana makoina leiriba miyapur khuldagi makoibu tanthokre asumna phongna social boycott torakpadagi dalit imung asi makoina leijariba yum adu thadokduna chatpataki Ukraine gi sar kayadagi Russian force handok chakrabasu Russian force na chatharamba ka henba thong kaya mayamna khangnarakle Buchagi lambi singda hakchang sing taduna leirambata natana mass grave singda hakchang kaya phumduna leiramba ubada malem pumba ngakngari Masidagi ni European Union na Russia gi mathakta ahenba sanction kaya amasu thamjinnabagi kanna khanaba horakliba se UN na buchada thokiba micham hatpagi thong singadugi mathakta thihumba chatharagani hairakre numit kayani chara henduna bunker manungda hingnaba honaraduna nupi angang singna ngamkhai leitana wakhibagi wari kayasu thorakle adubu Russia nadi buchada micham hatkide kannamak adumak yetli tasengna cape laushinaba Russian force na changsilakpada madu thingnaba irpinamadi buchada Ukraine lanmiga akanba lan soknakhe Lanadugi cross-firing da sar ani asigi micham miyam kaya siramgani kanna chingnari. Bucha sahar da miyoi kaya thokpham chatpham leitana hingbagum Mariupol da hojiksu miyoi lagamaga lising yangkhai lalangnaduna lei hairi. Ngasi Russia amdi Ukraine langi nipuni chanba numidasida Odessa gi refinery dasu missile na landakre. Mariupol da Lithuanian filmmaker amasu laikidre Ukraine gi journalist ama Kherson da kidnap tawkre su hairi. Nagalamarom da Europe ki sarukama wariba France da President Mikhal Naksilakpaga loinana maroina China riba President Macron amadi Le Pen gi marakta amana mabu namthanabagi khotnabasu kankhalakle handagi Mikhal asida pension reform na maroiba issue ama oire Mikhal gi ahanba tangkak laklibe April 10 da pangthokadabane Opinion poll gi matungina hojiksu Macron na adumak mang thaduna cheli hairi adubu Mikhal Naksilakpaga loinana Le Pena kanna tangkhalakhibaga loinana leiramba gap kansilaktuna Macron gi manak yamnamak naksilaklesu hairi Hong Kong gi Chief Executive Carrie Lam lakliba jun tha asida pham thadoklagani Carrie Lam na mahak amukhana contest tawroi hairakhibaga loinana English ngani 18 ta Hong Kong gi ahanba nupi luchingbi oikhibi Lam na maki sanglaba chahi 92 gi political career su loisilagani lauthokre Chayna isu kaya su mayok na khibi Carrie Lam gi mahut kanana silhogani haibasi pro Beijing committee amana lepkadori bane China gi financial capital amadi khwaidagi chawba sahar Shanghai da COVID ki phibam akibagi saktam lorakle ngarang sahar sida anogba COVID case lising ma pan ka taruk phangkhe phibam asida China gi mafam kayamuktagi health worker lising tara hena Shanghai da thazilakibata natana COVID mayong nanabagi lanfam asida military unit kayaso thajinkre Adani Group ki chairman Gautam Adani na akhanaba Jeff Bezos amadi Elon Musk yauriba $100 billion club ta yauduna puwari ama semkre Bloomberg's Billionaires Index ki matungina Reliance Industries ki chairman Mukesh Ambani inthuramlaga Gautam Adani na India gi khwaidigi senjau paiba misak oire hairi Year to date term da Adani na $1 billion kunmathoi dasmik ama tanbada Elon Musk na harba matam asimakta da $1 billion ama dasmik ama khaktamak hengathanba ngamki hairi Adani na chahi asida $1 billion kunmari hapkatuna malemgi biggest gainer oikre Mamang chahida Adani gi maral mathum asi chayol khudingi lupa crore lising taruk hengatke Malemda Adani gi rank asi 10 subadani aduga Mukesh Ambani gina 13 subada leiri India ga himlo nariba leibak Sri Lanka da pochegi mamal tangbagi amadi chananaba potlamsing phangnadabagi awaba asuki matik sathirakle madudi chananabagi potlamsing su essential potlamsing gi manung chalakre phibam asida prajamiyam gi protest na khangmangam laktabadagi Sri Lanka gi cabinet garang nongmaijing numit ki numidang en mass oina resign tawkre
President G. Rajapaksa amadi mahaki mayamba Prime Minister Mahindra Rajapaksa natana Minister Kuntaruk makpham thadokuna President pu anuvu cabinet ama semba ngamnanabagi lambi hangdokre. Pham thadokhiba minister singi manungda Rajapaksa imungi mapangal kallaba miyoi ahumsu yauri. Miyamna demand tauriba se Rajapaksa imungi miyoi pumba pham thadokpasine. English amaga chamapan nifu taretta ning tamba phangkrabagi matung Pakistan da ahongba kayama lakre adubu hongdaba amatang haiba taragadi Prime Minister amatana chahi manga mapung phana panba ngamkidaba sine Pakistan gi hanba Prime Minister Liaquat Ali Khan dagi horga hausigoriba Prime Minister Imran Khan gi matangdasu wafamasi adumak chumgadori Rajniti gi oragliba phibamasida Imran Khan yamna thunamak pham thadoktaba yaroidori Lebagasida Hogiba Chahi Humbudrada Taramapan Lak Matam Habadi Term Sudana Prime Minister Singna Office Tadokpi Todok Toktuna Lakle Amadi Imran Khan Su Chahi Mangama Pung Pabangamdana Prime Minister Gi Pam Tadokpa Kunsuba Pakistan Gi Prime Minister Oigadori Nagalamaromda Prime Minister Imran Khan na Hanigi Chief Justice Guljar Ahmed po caretaker Prime Minister oinangasi khankibasina Imran Khan amukhanna mikhalda mai paknanabagi lalongni hainari aroi bedangasi tentak pamroi pau khara Guwahati Sargi Satribari de Laiba Kiran Sri apartment da Nungthil Pobopta da Kite Manga na Marisuba floor de Laiba flat amada Nomai Namduna Sana Lupa na Chingba Kaya Huran Kre. Da Kite Manga Sigi Kahan Bagi Thong CCTV da Mami Lehoki Adubo Hozik Power da Kanagumba Mui Amata Paba Ngamdri. Manipur dagi bodybuilder punna taramathoina humpusuba National Bodybuilding Championship ta saruk yagane championship asi lagliba April 13 Udupi Karnataka da pangthokadori bane Center na Arunachal Pradesh ta road project 13 ki approve pirakre Nong kana chubadagi National Highway number Nipu Shillong Dauki Road Siat Bakun Kun Pumtattatuna Laire Lambi asigi ising na chenthakraba sarukta gari amasu lengba ngamdana panduna leikibadagi passenger sing yamnamak wana kanduna puthokpa takhi Prime Minister Narendra Modi lagriba April 25 Assam Medical College and Hospital Dibrugarh da nauna sariba Cancer Hospital sanganabagidamag Assam da lakadori IIT Kanpur da choba inodama piraduna Institute asigi hanegi student amadi aviation tycoon Rakesh Gangwalna Institute asigi campus manungda medical science ki oiba school ama hangdoknabagidamag lupa crore chama dan tawkhre India da ihan hanboina numit chatret ka 35 gi matung nomgi covid case ngasi lising amadagi hanthana phangkhre Taliban na lokshilaba matung Afghanistan da ihanan boina handak Ramzan pangthokli. Aruz Aftaf na Grammy Award phangba ahanba Pakistani nupi oikhre. Japan na masagi non-nuclear policy thadokpa pamlakpagi mami urakli. Asukuibasi US ki laikhan makhada Japan gi security na tangjuduna leirambani adubu handaki Russia amadi Ukraine lan asidagi Japan su nuclear power painanaba hotnaningbagi phibam ama uba fanglakli Chumna Japan kaktanatri Poland nasu nuclear head singi miphamgi yumbu oiningbagi wakhal phongdokladuna Japan gi mathangda Poland na nuclear power painingbagi mami urakli Hungarian Prime Minister Viktor Orban na marirak thangna President Mikhail Maipakre maki party na 2/3 majority phangki Europe ki khwaidagi sangna panba president singi manungda Orban ama oiri Rio da nong kanna atada khamleitana chubadagi lebak ningkhaiduna miyoi 13 laikhidre mapan na thiba phangdre panbayai mamang thada yamnamak kanna nong chubadagi ichau thoktuna Rio da miyoi chani hena laikhidrabane Elon Musk na Twitter gi stack chada 9.2 leikibaga loinana Musk na Twitter gi single largest shareholder habadu oikre amadi lemzaningai oiraba album of the year yauna award manga logduna John Batiste na Grammys king oikre ngasi gane de Arambai news Guwahati da maiti lon gi pau sandok chaba matang installation jabaga loinana tabiri basing bom kaso hanna khurumjari